हौखिबा जून की तांग तरागनी थोइदा एयर इंडिया की फ्लाइट 171 बोइंग 7878 ड्रीमलाइनर हाइना खंगनबा एरोप्लेन असिना गुजरात की अहमदाबाद की लंदन तमना पाइगदबा चौराकना पुंग अमगा मिनिट 38 अदवाइदा टेक ऑफ तौरबा मतुंगदा सेकेंड खरगी मतुंगदा एयरपोर्ट की मपानदा लैबा मेगानी नगर हारिबा मफम असिगी बीजे मेडिकल कॉलेज की हॉस्टल की बिल्डिंग अमदा क्रैश तौखी लाइबक थीरबा तम थीरबा प्लेन क्रैश असिगी थौदोक असिदा बोर्ड लैबा मियोय पुलपना 292 मसीदा पैसेंजर 230 क्रू मेंबर 12 याउना मखोय पुलपना मियोय 294 थवाई थाखी मसीगी मनुंगदा पैसेंजर अमखक हिंगौखी मसीगी लाइबक थीरबा थौदोक असिदा हेना नुंगाइतबा वाफम अमना प्लेन क्रैश तौफम ओइरिबा बीजे मेडिकल कॉलेज लेरंबा मियोय कया अमसु थवाई थाखी हंदक की अहमदाबाद की लाइबक थीरबा प्लेन क्रैश की थौदोक असिना बोइंग 787 ड्रीमलाइनर असिना इंग कुमजा 2011 दा कमर्शियल ओइना हौदोखिबा असिदा अहानबा ओइना तमथीरबा मिसी मिनागी प्लेन क्रैश की एक्सीडेंट असि थोलकपनी हाइरी थौदोक असि थोखरबा मतुंगदा तोंगान तोंगानबा सोशल मीडिया की ई पाउसिंगदा यूट्यूब दा अमदी इन्फॉर्मेशन असिबु नैनबा मियोइसिंग असिना तमथीरबा प्लेन क्रैश असिगी थौदोक असि मतो कमदौना थोखिबनो मसी करमना सोइखिबनो मसीगी थिजिन हुमजिनबा हौजिक फावबा लोइद्री मसी कनागुम्बा मियोय अमतना हौजिक फावबदा चपचाना फोंदोकपा ngamखिरोय मियामना खौरांगना ngainari मदुदी प्लेन क्रैश असिगी थौदोक असि मतो कमदौना थोखिबनो कनागी असोइबनो करी असोइबा लैबगिनो हाइबसिगी मटांगदा मियामना मसीगी मरमदा खंगनिंगदुना हौजिक खौरांगना ngainari प्लेन क्रैश असी थोखिबगी असेंगबा मरम असी खंगनबा अमता ngairaba पाम्बैदी एरोप्लेन अदुदा यावखिबा ब्लैक बॉक्स अदुनानी जून की तांग 12 अहमदाबाद क्रैश तौखिबा एयर इंडिया ड्रीमलाइनर असिगी ब्लैक बॉक्स अदु हौजिकती ओपन तौखरे मसिगी डेटा खुदिमक असी एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो लैब हौजिक डाउनलोड तौरगा थमले मसिगी चपचाबा मरमसिंग असी नुमित 8 निदगिना 10 फावबगी मनुंगदा यामना ngannna फोंगलगनी हाइनसु इंडिया लेंगा की माइकैदगी थाजबसु थमली मसिदा ब्लैक बॉक्स हाइरिबा डिवाइस असिगी मरमदा मियामनसु हेना खंगनरमलगनी अदुबु डिवाइस असिगी मरमदा समलपना खरदंग पंजरमगे ब्लैक बॉक्स हाइरिबा पोसक असी करीगुम्बा एरोप्लेन अमना पाइरिंगैगी मनुंगदा मरु ओइबा इन्फॉर्मेशन कया अमा रेकॉर्ड तौरगा थमलिबा स्पेशल डिवाइस मखल अमनी मसिना करीगुम्बा प्लेन अमना क्रैश तौखिबा तारबा नत्रगना प्लेन अदुना सीरियस ओइबा प्रॉब्लम खरा मायोकनबा तारगदी इन्वेस्टिगेटर सिंग अदुना प्लेन अदुबु मतौ कमदौना क्रैश तौखिबनो नत्रगना करी करी प्रॉब्लम लैरेगे हाइबसिगी मतांगदा थिजिन हुमजिनबदा चाउना मतेंग पांगी हौजिक अमुक ब्लैक बॉक्स हाइरिबा डिवाइस असिगी मनुंगदा करी करी याउरी हाइबसि खंगमिनसि तसेंगना ब्लैक बॉक्स हाइरिबा डिवाइस असिगी मनुंगदा पार्ट अनि थोकने याउरी अहानबा सिना फ्लाइट डाटा रिकॉर्डर FDR अनिसुबा सिना कॉकपिट वॉइस रिकॉर्डर CBR असिनी अहानबगी फ्लाइट डाटा रिकॉर्डर FDR असिना करीगुम्बा प्लेन अमना पाइबा मतमदा महाकी स्पीड अदु कयाम यांगी ऑल्टीट्यूड न कयाम वांगी महाकी डायरेक्शन न कदोमननो इंजिन अदुगी परफॉर्मेंस मसिगी मयामसि रिकॉर्ड तौरगा थमलिबनी अदुगा अनिसुबगी कॉकपिट वॉइस रिकॉर्डर CBR असिना एरोप्लेन मनुंग अदुदा पायलट सिंग अदुना वारी सनबगी अलार्म खोंगबगी अमदी इंजिन की मखोनसिंग असि रिकॉर्ड तौरगा थमली तसेंगना मसिगी डिवाइस असि अमुबा नत्ते मसिदा ब्लैक बॉक्स हाइरिबसिदा करी मरमगिदमक्ता ब्लैक हाइना कौरिबनो हाइबा तारगदी ब्लैक बॉक्स हाइरिबा डिवाइस असिगी मचु असि अमुबा नत्ते मसिगी असेंगबा मचु असि ब्राइट ऑरेंज नि मसिना करीगुम्बा प्लेन नमा क्रैश तौखरबा मतुंगदा इन्वेस्टिगेटर टीम मदुना हाइरिबा डिवाइस असिबु इराय लाइना फंगबा ngамmi मतौ असुम तौना डिवाइस असिगी मचु असि ब्राइट ऑरेंज ओइबा तारगसु ब्लैक हाइना कौरिबा असिना अमुबा मचु असि करीगुम्बा खुदोंथीबा अवाबा नंगबगी मसक ओइ हाइदुना डिवाइस असिगी ममिंग असि ब्लैक बॉक्स हाइना कौरिबनी ब्लैक बॉक्स असि असुगी मतिक मपांगल कनबा अमदि हीट प्रूफ ओइबा डिवाइस अमनी मसिना मैदा इसिंगदा अमदि अचौबा क्रैशता अदुमक सर्वाइव तौरगा लैबा ngамmi असुमना ब्लैक बॉक्स असिगी हौजिक फावबगी ओइबा रिपोर्ट असिगी मतुंग इन्नदी डेटा सिंग असि माइ पाकना डाउनलोड तौखरे नुमित खरनिगी मतुंगदा प्रिलिमिनरी रिपोर्ट अहानबगी ओइना शेयर तौगनी
ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠ AI-171ꯒꯤ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ CBR ꯑꯁꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯟꯒꯤ ꯇꯥꯡ 16ꯗ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯗꯦꯇꯥ ꯔꯦꯀꯣꯔꯗꯔ FDR ꯑꯗꯨꯅ ꯅꯨꯃꯤꯠ 4ꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯕ꯭ꯂꯦꯛ ꯕꯣꯛꯁꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ USAꯗ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯑꯍꯥꯟꯕ ꯀ꯭ꯔꯥꯁꯅꯤ, ꯑꯗꯨꯕꯨ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯥꯗ ꯇꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯐꯥꯏꯅꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯤ ꯍꯥꯊꯨ-ꯍꯥꯊꯨꯗꯤ ꯐꯣꯡꯗꯣꯛꯈꯤꯔꯣꯏ, ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥꯟ ꯕꯣꯏꯡ ꯀꯝꯄꯦꯅꯤꯒꯤ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯍꯥꯏꯅ ꯈꯪꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯃꯣꯗꯦꯜ ꯑꯃꯅꯤ꯫ ꯕꯣꯏꯡ 787 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯄ꯭ꯂꯦꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕꯅꯤ ꯍꯥꯏꯅꯁꯨ ꯁꯤꯡꯊꯥꯅꯔꯤ꯫ ꯃꯁꯤ ꯏꯪ ꯀꯨꯝꯖꯥ 2011ꯗ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯍꯃꯦꯗꯥꯕꯥꯗꯀꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯈꯤꯕ ꯈꯨꯗꯣꯡꯊꯤꯔꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯍꯥꯏꯕꯗꯤ ꯏꯪ ꯀꯨꯝꯖꯥ 2011ꯗ ꯕꯣꯏꯡ 787 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯁꯤꯅ ꯍꯦꯛ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯪ ꯀꯨꯝꯖꯥ 2025ꯀꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯁꯤ ꯐꯥꯎꯕꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯑꯅꯥ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ꯫ ꯍꯟꯗꯛꯀꯤ ꯑꯍꯃꯦꯗꯥꯕꯥꯗꯀꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯁꯤꯅ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯧꯈꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯂꯩꯈꯤ, ꯍꯥꯏꯕꯗꯤ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯁꯤꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯁꯤ ꯀ꯭ꯔꯥꯁꯃꯛꯇꯤ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯕ ꯇꯥꯔꯒꯗꯤ ꯏꯪ ꯀꯨꯝꯖꯥ 2013ꯗ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯈꯔꯅ ꯕꯣꯔꯗꯇ ꯂꯤꯊꯤꯌꯝ ꯑꯥꯌꯟ ꯕꯦꯇꯔꯤꯒꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯃꯁꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯝꯃꯛꯇꯤ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯑꯁꯤꯅ ꯄ꯭ꯂꯦꯟ ꯈꯔꯗ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯄꯦꯅꯦꯜꯗ ꯏꯟꯖꯤꯟ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯋꯦꯌꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯈꯤ꯫ ꯀ꯭ꯔꯥꯁ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯍꯟꯗꯛꯀꯤ ꯑꯍꯃꯦꯗꯥꯕꯥꯗꯀꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗꯤ ꯕꯣꯏꯡ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯅ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟꯍꯧꯗꯕ ꯑꯁꯣꯏꯕ ꯊꯧꯑꯣꯡ ꯑꯃꯅ ꯊꯣꯛꯍꯟꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯏ꯫ ꯇꯦꯛ ꯑꯣꯐ ꯍꯦꯛ ꯇꯧꯕꯒ ꯑꯇꯤꯌꯥꯗ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯊꯥꯡꯒꯠꯀꯗꯕ ꯆꯀꯥ ꯑꯗꯨ ꯊꯥꯡꯒꯠꯇꯅ ꯊꯝꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯁꯥ ꯑꯅꯤ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯏꯟꯈꯠꯄꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯐꯤꯚꯝ ꯑꯗꯨ ꯂꯩꯔꯝꯗꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯂꯝꯍꯥꯡ ꯑꯃꯗ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯇꯥꯁꯤꯜꯂꯒ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯀꯥꯡꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯇꯝꯊꯤꯔꯕ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ミꯌꯥꯝꯅ ꯆꯃꯝꯅꯔꯤꯕ, ꯆꯤꯡꯅꯔꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯁꯤꯠ ꯅꯝꯕꯔ 11A ꯐꯝꯂꯝꯕ ꯔꯥꯃꯦꯁ ꯀꯨꯃꯥꯔ ꯕꯤꯁ꯭ꯋꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯇꯣꯝꯇ ꯍꯤꯡꯍꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯁꯤ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯥꯏꯗ ꯃꯃꯤꯠꯇ ꯈꯖꯤꯛꯇꯪ ꯁꯣꯛꯂꯒ ꯔꯥꯃꯦꯁ ꯀꯨꯃꯥꯔꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯦꯟ ꯒꯦꯠꯇꯒꯤ ꯊꯣꯛꯂꯛꯄ, ꯑꯗꯨꯒ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯈꯤꯕ, ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯎꯔꯒ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯔꯥꯃꯦꯁ ꯀꯨꯃꯥꯔ ꯕꯤꯁ꯭ꯋꯥꯁ ꯑꯁꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯇꯣꯝꯇ ꯍꯤꯡꯍꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯌꯥꯗꯕ, ꯃꯔꯩ ꯇꯧꯕ, ꯑꯥꯔꯒꯨꯃꯦꯟ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯥꯔꯒꯨꯃꯦꯟ ꯇꯧꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯔꯟꯋꯦꯗꯒꯤ ꯍꯦꯛ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯁꯨꯞꯅ ꯈꯛꯇꯪꯒꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯏꯈ꯭ꯔꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯇꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯉꯩꯗ ꯔꯥꯃꯦꯁꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯃꯦꯁ ꯀꯨꯃꯥꯔ ꯕꯤꯁ꯭ꯋꯥꯁ AI-171ꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯨꯡꯇꯣꯡ ꯇꯣꯡꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯆꯤꯟ ꯊꯤꯕꯅꯤ,
नार्को टेस्ट तौगदबनी हाइना फोंदोकनरक्लिबा असिनी मसिगी ओइबा हिरम असिदा मियामना करी मरमगिदमक्ता रमेश कुमार विश्वासता सिंगनबा अमदी अंगक्पा फाउरिबनो हाइबा असिदा मथोल मंगा वांगबा युम अदुगी मथक इथंग थंगबा मथोल अदुदा युंगशिनखिबा एयरक्राफ्ट अदुगी रमेश न तोंगबा सरुक अदु ग्राउंड फ्लोर द लेरमी हारिबा असि मतौ करमननो हारिबा असिदा सममनबा फाउनरी अदुगा प्लेन अदुना हेक थेंजिनबा मिकुप अदुमक्तदा अचौबा शक्ति लेरबा बोम अमना पोखाइबदौना अचौबा मैबुल अमा ओनख्रबा एयरक्राफ्ट अदुगी मनुंग अदुदा रमेश मथंता लैमाइदा लेरम्मी अदुगा अतै लेमहौरिबा सिंग अदुना मैतान ओंदुना काथेक्तुना सिरमले हारिबा असिदा मियामना मतौ करमना थाजगनी हाइबा असिनी।